Mamni tawrko matamdani Kanglaiga Thoigasu achapot chawra matung workshop ta halami Kanglai su Thoibu workshop ta thambiramlaga adumak chatkre Thoi muthigi manaka changi Kaka ai kari tawruge Yare yumda oina chango abung mathanta lairamani numit tasilapusida Thoi su hoi haiduna mayumlomda lai Thoi makoi thongalda thoyen mado gari de nga thadun lepami madu usanada changki ge dawi aiko wari sakisi Thoi khumdi tumini lepi wangang dabi Thoyen baso manakta changsilaga hojikse numitarabani habise khangdabra khumdi nupido magi lephum thokpa tumina le koirus langwaraso matam chana yumda hanjin matam gadawni nang fataba dawi habidi nate sum khaina khini habani Thoi su sukum khumdi Thoyen basu thoigi mong khambana tamna singduri nahan gido tamoy soikri nga ke sawa phathaba ngamdabuduna nangoda pungche chekri madugidi nang tamoy da saw Thoi mamituna Thoyen mada yengli Thoyen basu thoida muna yeng animak amana mada wangang na dana muna yeng hana gubdo ay uraga warabu man mongdo pharu handakti Thoi su tamna wangang li ay saudre tamoy Thoyen ba kem ta haida Thoi di yengli ay tamoy ay da saubadi nati tamoy ay ngonda chaybudu gi tawbani ay nahan sa kapi kaya tamoy ay na chaybagi ay na kapling laga kapadi nati matomta pukning siraga kapani mit kaloy pumini Thoyen ba kem ta kumda Thoi da dumag muna yeng dunali tamoy ay changlagi Thoyen baso hoi haidana makok to nomli Thoi sa mayum lomda changkri Nupadong hakti mapam aduda leptuna le kona thangna magi garido thauduna mayum lomda changkri Numidangi chak toknaba matamdani Thoi chak tokla matung abo ki phone dudi ai gi phamungda leiramgani ne isu Thoi nangi su phone ama leirasiro yamna su tangdaba ama abo job loraga leisida hawzikidi aboki se dum paigi wado hariga Thoi maboki phamungdagi phone du lawduna magi ka da changlaktuna phamungduda hipthari magi hongnabi game sanatuna lei adumna sanaringai Thoyen bagi kolak silami tamoyai ni phone du fat pai khalaga tamoyai haunaya Thoi tumin lei Thoyen bana adumaina khumlakpoduda chakjar bunangba Ngasai na chareda tamoy ay di chadri kaya chaning dabagi adu kay hagi kay buno tamoy ay na call tor isa kay hagi ba yada bro Thoi kumpong kangda amuk tumilay Thoyen bana ay su pakhang nina marak tadi nupi ga wari sanin nga phawri aduna nupi amta ay contact list ay yawdi nang khagyaw adu gi dorpani Tamoy nang nupi koining labo koining ay ama sembirora nang di guide semduba mayam nei kaino tamoy na bu pami haridi semdin tanjadu da kanglai su call waiting changi Thoi madu ubada tamoy ay thamage kaino kanglai call toksilai ay wari sarisidi ado masu ay maga kanan hena lugi ha kay haino phone thambayar kay gino kanglai nungti phone torkra nungti de tawrakte marak tawraga kay hariba kay sumharakte chak char hangi aduga lariki matang daso wari sane ay so yengdagi nanguna numidang kudingi phone torki kay gya tamoy henda wakalse yangwai potha phone khangde kay gino Langendo amu henjilabo aduginate maram amagin wakalse pothafum khangde nanga nga wari sardi khara fagadaba mal tamoy aidi nupi su koidabanina thimjin binabu sulaiti aduni nahana aina nupi koyu hydro ado call tor payaro hero Thoi su kesu khanda fat khumlai yai adu tamoy ai thamage kanglai se phone do hanjin tawreba Thoyen basu handakti tapna
Angang thinga tumbase phatabani aduna kuina wari saganu ko. Hoi, thamo thamo. Toisu thoenbagi phone do phatkaktuna kanglegi phone do paikhali. Kangle so somdagi tahana kana ga wari sainu thoi. Tamoyai gani. Oh, chak charbo. Chari nangdi. Ai su zari. Ado thoi. Ai nangonda kainomdi hainingi. Ado wado hairga kanglei tumina lei. Kanglei na tumin lei kibaduda kaidaragi kanglei 12 ek loibaga hairgi. Wali he dudi. Ado kanglei ai tumninge tumage. Hoi, good night. Good night. Thoi phone do thamlakle. Aduga phone do dagi Mahabharat thaduna mamit ushinduna tumnaba honakre. Nongmanini simadi aduma haujankre. Maraksida thoyen busu numidang khudingi thoide call taruktuna ngahak ngakti wari sai. Madun ahenba wari sabadi nate. Nungthilgi matamni Tombi do thongalomdagi changlaami. Isu thoi biya. Masibu kadai chakhrajano ne. Yenakharomdagi thoisu khumlai. Ai sida lei abo. Tombi su yenakharomda laktuna kaidunu masine leirisibo. Kaidawrge abo ai hainau he iye. Tombi mamit langthoktuna kaidawriba nangdia. Taraktana ne nakhwangdo tekpa tare ne. Saninglasu chahi asangba mana kok heklaga loire. Hekta kari do karigino. Amtane yam thuna kumtharo haibani ne nangbo. Thoisu mabungna jerekpaduda hainau pambidudagi kumthari. Hai nangna tawba amane mathung chade laim. Matungdane adumna tawgunu. Hoi. Atai nati TNG exam do haidok tawri haina howine. Ha, kaida haina howrino bo. Abungna dukan thokpada haina howi. Moi masene phone ga puthoknaraga yenghowine. As ai ngarang ne mangna exam yarokte bo. Hai, mangna mangni dana nangbo. Abo ai tumurage ai hawdorakanu ko. Ai exam yengbo ngamo. Wado haraga thoi magi kada pakna chinsanki. Kari yanganwani masibo. Aina di somda khangningi. Thoi phamungda phaijup chingkhalaga pakhatna tumduna lei. Tanjaduna magi phone do taruklami. Thoi kanano haidani yengi. Tawriba phone do kanglegini. Madubada exam so haidu omani ba aduini mana ko taru isi. Moide haibanina yawra amani. Wado haraga thoi phone do pairamdi. Aduga phone do off tawsilami. Tombi so mu changlaktuna nang so amukta phone do de yengudana. Yaur asu yauratrasu. Abo si phone sidadi yengba yadi. Aduda yengba yadi ba. Adudi nanga kamu thigiri yenghalasi. Halakpaga ne madi phone do apakpa mapaibani. Aduna yani. Abo yenglagum sida. Kaigino nangwa muta iramdraba haiba. Ai khangdebo. Wado haraga thoi phaijuptuna mamai khumjanduna laikhre. Thuyen boy ki imungdana kamdawri. Mayamdo ikoi koina phamduna lei. Thuyen wana laptop tuda machanupi ki exam result yengi. Langlendi pakhatna mamagi makhut paiduna lei. Langlen haujikti mamada sauningba hana dangna tawba leite. Mamana mabuk cheksinjabasi ubada mama machagi mari hanadagi yamna phagatlabani. Thuyen wa laptop ta yenglambadagi momon tawduna. Abo ikoi langlen yawri. Yauri haiba kayada yauri no. First division da. Subject umso later chali. Manipuri ne English ka maths kada. Langlen haraubana tafung khangda mamada konsilai. Laimaso harauna machanupi bu konsili. Taunari bu mongduda thuyen baso mamaga machingada nungsine yengi. Langlen oikriba pibamduda langlen ki exam si tasena makhoi mathayamna sabani. Yaur oidra haina khanduna laibani. Langlen magi tamoyai di yengli. Aduga changsalakduna magi tamoyai de konji. Tamoyai, thank you. Langlen gi makukta nungsina nanbiduna. Langlen mamitagi mapi tamna sinthari. Tamoyai, ai soikre. Thuyenba matam kuina Langlen na tamoyai hina kawrukhidrabani. Langlen gi mapi taithokpiraga adumai ka kunuse tamoyai nungai deba.
Tamo yai leiramdrabadi ai exam pass tawramoy. Tamo yai ai yam sawikri. Ai matungda fataba tabak sungtong tawraroi. Thoenba wangangdi Langlengi makokta nungsina nanbiduna nokfe tawduna lei. Ranina leima numidangdi ahauba machasi isuna chaningba ma. Abo aidi chicken chaningi poksu chaningi aduga san tongbusu chaningi aduga pizza su chaningi. Hai isuna chaningba khai loina leithaba taredana. Thoenba magi phone laptoktuna thoida call tawrami adu off lay. Langlen thoigi roll number khangbro. Khangdi tamoyai adudi ai moi phone chalaga hanguki. Adu tamoyai thoido horen ekhoida chak cha se hayu ko. Hoi hoi. Thoenba mayumdagi tholaktuna thoi hoida laami. Mana lakpada tombido mangolda kwa maru khara khetuna lerami. Abo thoidi Haima, ibungo lao lao kakhalo, mangon sida pamu. Thoen busu kakhalaktu pami. Ngasai degi ne pamungda lei. Ado ibungo thoen ba noigi exam haidoi hai. Nangi phone apakpado yorok pro. Aikhoigi phone macha ama leibisidadi yengba yade haine. Nang kaka muthi halakpaga ngaiba ngamdre abuksi khangningba yadre. Yaurebo. Adudi amukta yengune. Abo thoigi roll number do khangdradi yaroi thoido amta kathopiro ngasai degi ne exam result yengba ngamoi haidana tumsinari bani ai kauthorake wado haraga tombi masunupi ki kada jangi thoi isu thoibi ya thoi tummanati adugo mabukna kaurida tasanade tumsanaba saduna lei phaijuptuna mamai fawa khumjelaga hai tumsanari bado ai loina khangi ko thoi phaijupto haidokduna Kaidorgi abo ngahtang tumsanabasida ibungo thoenba lahawi phone apakpadusune yauri hai nangi roll number haido mukta hairu laune mapanda thoklo abo exam result yenglugum semi hai wathi warim tong lauko tholo lo kaidok lainu khangdi tombi mangoda muk tholi ibungo thoglani tholani aina hairamabani Thoisu itan tana mangoda thokli aduga thoen mari yengduna tumina leptuna lei roll number do haro thoi khumdi peri peri tumin lepi tombina ngaingamdana hairudana ko thoisu yam tana magi roll number do hairami thoenba magi phone do da yengkhri nga phone do da muni yeng aduga mamai nun khatuna wa hige tawbada thoidu lairamdri thoenba do ingangakna lei Thoi thungjinduda mamai cheptharaga yawraktraba natro tombisu maithungdu sukna ibungo yawraktrabo aina ngasaina yawrak tawmande yengum saidro kai sare hojikti noi mayamna yengon aina yengjaro haiba natro isu thoibiya thoen mana yawri thoi mamit langthoktuna thoen mari yengli asengba yawrakpra thoen bo hoi haidana makuktu numi Tombidi yaure haibaduda harawbana loikre. Ai isu exam yaur aba. Ai isu exam yaur aba. Third division oiramgani ni khangi ai. Tombi na fat khumlei. First oigera, third oigera. Yawu yaur adi yare. Abo harawbada loi. Sumang sida ne thabal dum chongthok sida khangdi. Thoenba thoigi sukthaba matawda yenglaga third division adi first ni. Thoi mamito lakthokduna thoen bada yengi aduga magi phone do fatlauduna mana oini yengi aya subject mariga letter chatli sibu aigiro roll number se chumdi chumiko kaino maga se yang wangi mi tamoyai nangi phone sina siran turan thokpa nate ko thoi di harawbana amuk thoi beloikri thoi gi ingaw ngaw na tawriba mongdada thoen ma nungminuk yengduna lei thoi mabukki manakta changsilaga abo tu ai first day yauri haiba kaino ne noigi phone si yengbada abokti ne mitsi ude wani abo ai school aphabada tamba phangani thoi harawman bana phirim phiding ek chongi harawman bagi mabuk tamu konsili thoi thoen bagi nakta changsilaga tamoyai langlendi mas yauri mana subject home paper chali adudi ai kanglei da phone tawraga hamluge ma kya da yaurpano khangdi
Thoi imungda changkhige tawi. Thoenba thoigi khudangda ta phai. Hanguranu yare. Kaigino? Masu yauri. Kyada? 5th position da. 5th position haiba. Nungai jarami. Ainagadi adumbado oidau natri. Nangi sumatam lay 12th da kana hona. Nangsa position yaurdi abokase mayamna unaba laktoini. Thoi mabokta yengli ngasi phawba mabokna magidama wazaduna laibani. Mabokki manakta muk changsilaktuna mabokta nungsina konjei.